Chief Minister ge advance convoy da attack Chatharakpa Haibasi Leingak Mathakta Laan Houbaga Chap MANEI KUKI KHUTLAI PAIBA SINGNA LEIBAK THUGAINABA CHATHARAKLIBA THOUONG SING ASI YENGDUNA LEIBAGI MATAM NATTRE HAINA KAIRANG KHUMIDOK Gram PANCHAYAT ki HANNAGI PRADHAN CHESABAM NURJAMAN na PHONGDORAKLI KAIRANG da leiba mahaki yumda ngarang pangthokiba paugi mifam amada wafam asi phongdokladuna makna hai Zaribam da thokliba irang asi yengsinba chatkadaba Chief Minister ge advance convoy da KUKI KHUTLAI PAIBA SINGNA CHATHARAKLIBA attack adu akan mamong da condemn tawi CHATHARAKLIBA thong asi terrorist ki thong ni haibada haiban ba thokloi KUKI singna CHATHARAKLIBA lan asi atamna na furup amakhakta da chatharakpa natte Manipur ge apun ba saktam dani maramaduna makoina CHATHARAKLIBA thong sing asi taraina lofam thokte loinana tampakta khundaminari ba yelhu furup punamak amato ina punsinba matam yaure haina makna phongdokhi yam ngan nai khoi honorable CM na mikap thokna ngasigi takairakpagi tariba drug ki karbar ji weri ba popi gi plantation masigi tanjasi ngallingai da kitang advance wena takai hobagi sigi figure si do warpa ni ngasi dei chai tara kun theng tara magadi kari fiam wera kani hai bisi khoi loina sigi vision ji upam di thokpani masidai dai khoi na nakan nam da khoi mi ngam sum yengaga Chief Minister ga sum adu tawba si tawa ningon ponom leibu matam natre bujite khoi pula punna khoi punsan minaraga unity sagatlaga leiba pada section singsi khoi amata wa khalonda kari taw yai hai bada khoi khantan mi matam yaure hai ba kham duma khoi thamningi